Good morning. Ngasi yumzakation numit ki card ki message yengminarase ko adu yumzakation numit ahambada number se 104 lere aduga color dana asangba kaigumba adumaina sizinnabiba yai ko akoigi kainogi oina hadi yumzakation numit ki oina ado sum akoina color setpa khotpa pharak taba khotpa uniform gumba leibo oire taragadi aingrang crystal ama post tawoneba ko hadi nungtigi daily color do akoina use tawagi damakta hadi ngasai bracelet to da ꯑꯉꯧꯕ ꯑꯉꯥꯡꯕ ꯑꯁꯪꯕ ꯍꯪꯒꯄꯥꯟ ꯁ꯭ꯀꯥꯏ ꯕ꯭ꯂꯨ ꯑꯗꯒꯤ ꯄꯔꯄꯜ ꯃꯆꯨ ꯑꯗꯨꯒ ꯄꯤꯡ ꯃꯆꯨ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯒ ꯍꯥꯏꯗꯤ ꯗꯦꯂꯤ ꯀꯂꯔꯗꯣ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯕ꯭ꯔꯦꯁꯂꯦꯠꯇꯨꯗꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯗ ꯂꯩ ꯍꯥꯏꯗꯤ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅ ꯁꯤꯒ ꯆꯥꯟꯅꯩ ꯆꯥꯟꯅꯗꯦ ꯍꯥꯏꯕ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯨꯝ ꯂꯣꯏꯅꯃꯛꯅ ꯑꯗꯨꯝ ꯌꯨꯁ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯣ ꯈ꯭ꯔꯤꯁꯇꯦꯜꯉꯩꯒꯤ ꯀꯥꯟꯅꯕꯁꯨ ꯂꯣꯏꯅꯃꯛ ꯂꯩꯀꯣ ꯍꯥꯏꯗꯤ ꯃꯨꯟ ꯁ꯭ꯇꯣꯟꯒꯤ ꯀꯥꯟꯅꯕ ꯔꯦꯗ ꯀꯥꯔꯅꯤꯂꯤꯟꯒꯤ ꯀꯥꯟꯅꯕ ꯒ꯭ꯔꯤꯟꯒꯤ ꯀꯥꯟꯅꯕ ꯍꯪꯒꯄꯥꯟ ꯁꯤꯇ꯭ꯔꯤꯟꯁꯤꯅ ꯗꯥꯎꯒꯤ ꯀꯩꯒꯤ ꯂꯩꯔꯅꯀꯣ ꯂꯣꯏꯅꯃꯛ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯌꯥꯎꯔ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯁꯦꯝꯕꯅꯦꯀꯣ ꯑꯗꯨꯗ ꯍꯥꯏꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯕ ꯌꯥꯏꯀꯣ ꯑꯗꯨꯒꯤ crystal ꯗꯣ ꯑꯩꯅ ꯉꯔꯥꯡ ꯍꯥꯞꯄꯨꯗꯤ ꯍꯥꯞꯈ꯭ꯔꯕꯅꯦ ꯑꯗꯨꯝ ꯀꯩꯅꯣꯗꯒꯤ ꯆꯠꯂꯒ ꯂꯧꯕꯤꯔꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯍꯥꯟꯅꯒꯤ ꯅꯝꯕꯔꯒꯨꯝꯕ ꯂꯩꯔꯒꯗꯤ ꯑꯗꯨꯗ ꯀꯣꯜ ꯇꯧꯔꯒ ꯑꯗꯨꯝ ꯗꯦꯂꯤꯚꯔꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯌꯥꯅꯤꯀꯣ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯌꯨꯝꯖꯀꯩꯁꯀꯣ ꯆꯥꯛ ꯊꯣꯡꯕꯗ ꯀꯩꯗ ꯒ꯭ꯔꯤꯟ ꯀꯂꯔꯒꯤ ꯃꯅꯥꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯃ ꯍꯥꯞꯄꯤꯕ ꯑꯩꯈꯣꯏꯅ ꯆꯦꯡ ꯁꯨꯕ ꯈꯣꯠꯄ ꯃꯇꯝꯗꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯌꯦꯡꯉꯁꯦ ꯑꯗꯨꯒ ꯇꯥꯏꯃꯤꯡ ꯑꯐꯕꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯦꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯇꯥꯏꯃꯤꯡ ꯑꯐꯕꯁꯦ ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯦ ꯁꯤꯗꯒꯤ 3 cards ꯈꯛꯇꯪ ꯂꯧꯊꯣꯛꯆꯔꯒꯦꯀꯣ ꯍꯥꯏꯗꯤ ꯀꯥꯔꯠ ꯅꯝꯕꯔ 1 ꯑꯗꯨꯒ ꯀꯥꯔꯠ ꯅꯝꯕꯔ 2 ꯀꯥꯔꯠ ꯅꯝꯕꯔ 3 ꯀꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯍꯥꯟꯕ ꯑꯅꯤꯁꯨꯕ ꯑꯍꯨꯝꯁꯨꯕꯀꯣ ꯍꯥꯏꯗꯤ ꯁꯤꯗꯒꯤ ꯀꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯔꯤ ꯃꯦꯁꯦꯖ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯤꯀꯣ ꯍꯥꯏꯗꯤ ꯐꯥꯔꯁ ꯀꯥꯔꯠꯁꯤꯅ ꯀꯩꯅꯣꯝꯃ ꯆꯠꯀꯦ ꯈꯣꯠꯀꯦ ꯀꯥꯏꯅ ꯈꯜꯂꯒꯗꯤꯀꯣ ꯆꯠꯂꯣ ꯉꯁꯤꯁꯦ ꯆꯠꯂꯣ ꯍꯥꯏꯗꯤ ꯈꯟꯖꯥꯟꯅꯒꯅꯣ ꯍꯥꯏꯗꯤ ꯑꯩꯅ ꯆꯠꯇꯣꯔꯤꯕ ꯊꯕꯛꯇꯣ ꯑꯩ ꯃꯥꯏ ꯄꯥꯛꯀꯅꯤꯅ ꯈꯜꯂꯒꯀꯣ ꯑꯗꯨꯃꯥꯏꯅ ꯆꯠꯂꯣꯀꯣ ꯍꯧꯕ ꯅꯠꯇ꯭ꯔꯒ ꯆꯠꯄ ꯈꯣꯠꯄ ꯑꯀꯥꯏꯕ ꯀꯩꯝꯇ ꯂꯩꯇꯦꯀꯣ ꯑꯍꯥꯟꯕꯒꯤ ꯀꯥꯔꯠ ꯈꯟꯕꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯅꯤꯁꯨꯕꯗꯅ ꯑꯃꯨꯛꯀꯣ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯇꯧꯒꯦ ꯈꯣꯠꯀꯦ ꯍꯥꯏꯅ ꯈꯜꯂꯒ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯇꯧꯗꯗꯅ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯁꯨ ꯄꯥꯡꯊꯣꯛꯄꯤꯕ ꯁꯤꯒꯤ ꯄꯣꯠꯁꯤꯃꯁꯨꯀꯣ ꯄꯥꯡꯊꯣꯛꯄ ꯈꯣꯠꯄ ꯌꯨꯝꯖꯀꯩꯁꯁꯦ ꯊꯕꯛ ꯍꯧꯕ ꯈꯣꯠꯄ ꯌꯥꯝꯅ ꯐꯩꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯆꯠꯀꯅꯤ ꯍꯧꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯔꯒꯗꯤ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦꯀꯣ ꯈꯜꯂꯒ ꯂꯩꯔꯤꯕ ꯄꯣꯠꯇꯣ ꯍꯥꯏꯇꯥꯔꯦ ꯑꯥꯏꯗꯤꯌꯥꯁ ꯃꯌꯥꯝꯗꯣ ꯑꯦꯛꯖꯤꯀ꯭ꯌꯨꯠ ꯇꯧ ꯍꯥꯏꯕꯅꯦꯕ ꯁꯤꯗ ꯍꯥꯏꯁꯦꯀꯣ ꯅꯝꯕꯔ 2 ꯈꯟꯕꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯅꯝꯕꯔ 3 ꯀꯣ ꯅꯝꯕꯔ 3 ꯈꯟꯕꯉꯩꯁꯨ ꯌꯥꯝꯅ ꯄꯣꯖꯤꯇꯤቭ ꯑꯣꯏꯅ ꯂꯥꯛꯑꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯍꯨꯝꯃꯛ ꯂꯣꯏꯅ ꯄꯣꯖꯤꯇꯤቭ ꯑꯣꯏꯅ ꯂꯥꯛꯑꯦꯀꯣ ꯑꯍꯨꯝꯁꯨꯕꯁꯤꯅ ꯍꯥꯏꯗꯤ ꯃꯤ ꯄꯨꯟꯕ ꯈꯣꯠꯄꯁꯨ ꯑꯣꯏꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯐꯦꯃꯤꯂꯤ ꯐꯪꯁꯟꯁꯀꯨꯝꯕ ꯑꯣꯏꯕꯁꯨ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯃꯔꯛꯇ ꯀꯗꯥꯏꯅꯒꯤ ꯍꯥꯏꯗꯤ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯄꯣꯠ ꯆꯩ ꯃꯥꯜ ꯆꯥꯟ ꯆꯪꯉꯛꯄ ꯈꯣꯠꯂꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝꯕ ꯑꯃꯁꯨ ꯄꯤꯔꯤꯀꯣ ꯍꯥꯏꯗꯤ ꯌꯨꯝꯗ ꯃꯁꯛ ꯊꯣꯛꯄ ꯄꯣꯠꯀꯨꯝꯕ ꯂꯥꯛꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯃꯤ ꯄꯨꯟꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝꯕꯁꯨ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯂꯩꯔꯦ ꯇꯥꯏꯃꯤꯡꯁꯤꯅ 3:44 ꯇꯔꯨꯛꯀ ꯃꯤꯅꯤꯠ 12 ꯐꯥꯎꯕ ꯑꯃ ꯂꯩꯔꯦ 12 ꯐꯥꯎꯕ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯩ 8:35 ꯄꯨꯡ 2:18 ꯐꯥꯎꯕ ꯂꯩꯔꯦ ꯑꯗꯩ 4:04 ꯄꯨꯡ 9:18 ꯐꯥꯎꯕ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯅꯨꯡꯗꯥꯡꯒꯤꯅ 13:23 12:35 ꯐꯥꯎꯕ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤꯅ 1:58 4:94 ꯐꯥꯎꯕ ꯂꯩꯔꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯐꯕ ꯇꯥꯏꯃꯤꯡ ꯑꯗꯣ ꯄꯨꯔꯅꯤꯃꯥ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯄꯨꯔꯅꯤꯃꯥꯒꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯔꯤꯆꯨꯋꯦꯜ ꯀꯩꯀꯥ ꯂꯣꯏꯅꯃꯛ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯌꯣꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯩ crystal ꯀꯔꯤ ꯀꯔꯥ ꯍꯥꯟꯅ ꯌꯨꯁ ꯇꯧꯕ ꯇꯥꯔꯦ crystal ꯀꯩꯀꯥꯗꯣ ꯑꯗꯨꯁꯨ ꯆꯥꯔꯖ ꯇꯧꯕꯤꯌꯣ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯃꯨꯟ ꯂꯥꯏꯠꯇ ꯀꯩꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯁꯨ ꯆꯥꯔꯖ ꯇꯧꯕꯤꯔꯣꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖꯁꯦ ꯊꯦꯡꯛ ꯌꯨ